naga taruk hatpada senabani haiba koki ani amagasu phari naga misam taruk faraba matung tamthina hatkhiba thautokta senaba miyoi ani amasu National Investigation Agency NIA Manipur Police amasum CRPF ki apunba kangbu mana ngasi phaba ngamkhibaga loinana mihat asida senaba miyoi mari fagat pangamkhri Manipur Police tagi phangba pawgi matungina faraba miyoi ani edudi Kangpopi district ki Lairon by Wi-Fi digi Lungaulal Wi-Fi apokpa Pauthen kam Wi-Fi amasum district asimaki laimakhongi manungsanba Molhoi village tagi Lunming thang sitlo allies Zek apokpa Paulen sitlo kawi NIA CRPF amasum Manipur Police ki apunba kangbu duna makhoi anibu ngasi phaba ngamkhibani miyar asida sienaba ataisu phana thigumgi thabak makhatana sathari naga misam taruk farba matung tamthina hatkhiba thaudo asiga mari lainana combined force asipakna tha asigi tarada satakhiba operation amadu sienaba matai manau amasu phaba ngamkhi farba matai manau adugi nupa aduna Meetei community gi miyoi oibaga loinana ma ki maming Pradip khawgi hen phungtokibani amadi ma ki nupi aduna Lairon Wi-Fi digi Kuki nupi ni adugu ma ki maming su Meetei gi ming oiduna ayingbi khawgi hen phungtokibani Pradip amasum ayingbi Lairon Wi-Fi da adumak lairakibani naga misam taruki tamthina halaba haksang phangbadagi naga taba mafam singda akanba khongjang sangsinbaga loinana civil society organization singna sumihat asigi justice phangana na demand tawtuna lakibani maraksida Kangpopi district ki Kotlen ga naknana leiba 0 point manakta ngasi security force na thi humbi thabak sathabada nomai kaya phangmamkhri fagat pangamkhraba khulai singa dudi magazine yawba .22 rifle ama single barrel rifle taraga manga masum 9mm pistol ahumni adubu ngasi satakhibu operation dura mi phaba punbadi yawkhidi hedi karamba rule gi makhada minister nataba miyoida lainga ki spokesperson hapkhibano ke mega sandra Constitution ki satna kanglon thugai to na karamba rule gi makhada minister na taba miyoi singbu government ki spokesperson oina hap khibano hayo miyamda khangan gadabani haina CLP leader kaisa mega sandra na phungdorakli CLP lusing ba MLA kaisa mega sandra na social media ta thadorakpa post amada mataki wapham ase phongdokla duna mahna hai tha sigi taraga mari lenga na thokiba order amana council of minister da yaudaba MLA anibu lenga ki wangangloi hap khibasi constitutional amadi legal grave asobuang amori constitution ki article 163 amasung 164 ki makhada se minister na lusingba council of minister na apiba sakti amadi daito khudimak pangthokadori bani lenga ki wangloi amada karigomba salary allowance staff office accommodation vehicle security amadi atai government facilities sing piba tarabadi karamba legal amadi financial authority na hariba expenditure sing asi kam dauna public expenditure digi sisinagadori bano amadi appointment order thokpa matamda karamba constitutional statutory natragana executive authority gi makhada hapano haiba kari gi mek singna pandabano hana sanakli maramasna minister nataba MLA da lenga ki wangang loi hapkiba sigi matangda lenga na legal basis financial implication sing karamba mong hapano haiba miyamda mek singna khangadaban hana su demand tawri Kuki gi mathakda sathariba inter-district economic blockade ki khongjang hena kansilagani naga amadi Meetei CSO singna Kuki gi mathakda sangshiliba inter-district economic blockade ki khongjang hena kansilagani haina naga humanitarian aids committee Manipur na phongdokri inter-district economic blockade asida maru oiba thaudang lawduna mafam kyada saithokduna mathau tawgadaba lup asigi makhada leigedaba rapid one haina khangnaba rapid response team semkhri ngasi Manipur press cup ta pangthokiba pawgi mipum amada committee asigi convener amana thaimaina mathaki wapum asi laukthokla duna makna hai mapani gi lokaina salakpa kuki singna lamdam asigi yellow fruit oiriba Meetei amasum naga singda landa duna ngasi phawba mihat mipun sathari kuki singi aran ba thong asida India lengana yellow mi singi ihul khangna asumbu well fanganda bhaibasi peningai hoidi oiragliba phibam asina maram oiraga Manipur gi sing amasum tampaki loop singna Kuki singi mathakta hena kanba inter-district economic blockade tawnaba phirep lawkrabani hairiba khongtha asida sawgatuna loop asina su khongjang asi kanchina na borep lawpani
loop asigi makhada laigadaba rapid response team na Manipur gi mafam khuding de lairiba major economic corridor sing the volunteer thamnagani haina sphong dokhi kanagumba lanai miyo amadi loop amatana kuki sing da makhalamata gi polam piram yaroi karigumba thingnarabadi matik sab serak pigani loinana loop asina sangsilakadori bi inter district economic blockade asida yellow fruit sing suma pung phana sogat pi loinana Imphal West ki kanto sabal kuki sing na Meetei gi yum taruk mai tha khibagi thong adu busu Thaimaina akan mamongda kandem torokli logi matakta kanagumba amata leiti maralgi matuina lakani se minister nagamisam taru hat pegi case khunja sing fana na buwakat pada yaudaba miwe ani NIA na phari laibasi gi logi matakta kanagumba amata leiti maralgi matuina lakani haina state asigi se minister yumnam khemsan gi social post amada phongdokli sei sigi me tarahum doida konsa khulgi naga misam taruk lairon baifai gi khul adugi miyoina kidnap tawraba tungda KNP gi kedar sinakhraga hato han khibagi mihat adur siena bani haiba maiteina koki on manupa maga maha ki nupiga NIA na phakraba matungda ngasi miyoi ani mas for pamkhre NIA na ngasi phare hariba miyoi ani edure kangpokpi district ki lairon baifai gi longau lal baifai apokpi gi ming Pauken kam baifai amasum molhoi village dagi lunming thang sitlo allies zek apokpi gi ming paulen lawni makhoi ani ma konsa kol gi khunja singna phau haina miyoi manga gi maming pi khiba duda yawbanati maram aduna makhoi ani ma khulai paiba lup amagi miyoi oigani haina lawnari thajaba yaba mafam digi phangba pau gi matu ina di NIA na phabada yawraba lunming thang allies zek hariba miyoi si naga taru khatpi gi thawdo odura senaba miyoi ni hari aduma police na thadurokpa paumati asidadi phariba miyup makhoi ani edu nagataru khat khibigi thawdoga siena bani di hairaga KNP gi kedarni masum khat padugi mainland accused ni habadudi karimata fongdorakti makhoi taruk fa khibada siena yi haina maming palladuna Sengmai police station na phabina ba wakat khibada miyoi mayam amagi maming palaki makhoi manga adudi lairon by village ki sip lalboy by fai Lairon Khunau gi sip Haupu Khaukti Munlai village ki sip Thangkhulen Khaukti Thenai Khoi allies Hoinu Thengneng Mapuroi gi ming Senpau Baifai Lamsai Baifai Robert Khaukti Lunpi Athang Sonlu Mistress Haulai Moina Singmani Nagas in the Fana Baming Parakpadi Yaba Pradip Amasumaki Luinabi Aying Bidi Hana na Paraga police custody Telagibani Police ki sirola sigi matung ina miat asida sienaba sing matang phaki gani mara asida combined force na kangpopi district ki mafam kaya marum da hauzik su left na operation sa thari operation asigi saruk ama oina kangpopi district ki manung sanba Kotland mana ki 0 point area da security force ki apan team amana thi humbi ki thabak sa thabada masing yamlaba khusuk khulai kya fagat pangkhri fagalaba khulai sing adudi magazine ga konaba point 22 gi rifle ama single barrel gi rifle taraga manga 9mm pistol 0.22 gi pistol ama motor manga tuan ba caliber gi life round samaga tare improvised motor manga Motorola battery mari amadi PEK fagat pangamni makatan operation sa thakigani masiga loinana miyam gi pressure su tamna hengalakli Bottle list gi lagthokraba miyoi sing citizen